Dear Manipur, YouTube channel sebeng bir pemain pum nama po muka hana taram nok seri han badem nama ru ipa pawa ma update hamzake. Kuki militant ki suspension of operation sugi matam da leramba designated camp sing Surasanpur district ta camp mari, Kangpokpi district ta camp mari, Fairjol district ta camp mari, Sandan district ta camp ama, Tengnoupal district ta camp ani punna apun ba camp masing taraga mari, camp taraga mari asida leraba kuki militant sing lising ani ka chamaga marpuga mathoi, kuki militant ta thakuding ke piri batolop lupa lising manga lengak na thakuding kuki militant lising aniga chamaga marfuga mathoi da lupa lising manga into lising aniga chamaga marfuga mathoi punna lupa crore tara lakh maudra lising manga ni thak tara kani thoi da kuki militant sing da piriba sen lupa crore tara lakh maudra lising manga into 12 lupa crore chamaga kuntra lakh nipan lising humpu sahi tara ka nipan lising amapan manga dagi 2024 kuki militant sing na fangkiba senfam lupa crore chamaga kuntra lakh nipan lising humpu into tara ka nipan lupa si mayam na papiro 235584800000 note chahi tara tare na trang chahi tare nipan oiraba su paraga yengbiu yam kraba senfam si makhoi na kari da sijina ki haibada su khan thabiu masdagi henduna makhoi de foreign funding kaya su leiri wakhal watpa phamnai basing pumna makse thokan bani miyam na sen lauraga khan kiba miyam gi mihut singi thabok na micham miyam bu kham theng na wari aduga loina na ima laibak sumang kiba yabagi phipam da leiri wakhal munna khan thabiu ima laibak kan thaba yadabani haina haiba data asi social media da viral chalakpadagi aina haiba data asi aina miyam da pathoksabani aduga mathang update asna Manipur da NRC mapung phana chathanna ba MP ningthau laisem ba sana jawbna house ki pukning singsinkre Manipur ki singi district sing da missing ka hen henglabli ba sibu check tobina ba sigi national security da sing na mapung namuk lehinder banga si Rajya Sabha gi 0 hour da MP ningthau laisem ba sana jawbna house ki pukning singsinki MP ningthau laisem ba sana jawbna Manipur ki singi district sing da oithokpa ya ba changdagi hendokna missing hengalakpa state asigi socio economic amusung demography da sobo saitheng ama lagli haina su house ki pukning singsinki singi district sing da missing ka hen hengalakli ba asigi maru oiba maram sing palladun MP ningthau laisem ba sana jawbna hai Indo Myanmar ngamkhoi paring maru oina Manipur gi sarukta ngamkhoi sambal kha da amadi lebak ani gi border area da free movement regime FMR sana duna lakpa ngamkhoi ngak sen bagi thamukta security force ki section da ba kaya leiba yumlo na ba lebak ta maru oina Myanmar da military junta langa ki lebak asid leiriba rebel group sing ani gi marakta lan tongnarakpa mikok thi bagi thamukta puksel sing da ba maram kaya amadagi yumlo na ba lebak sing dagi ain kai na mitop sing lepa leitana sangsilakpa sigumba maram kaya asina singi district sing da ka hena missing hengalaki bagi maram oiri haina house ki pungin singsin ki MP sana jawbna makha taraduna awang nongpok state ki mafam kharda maru ina Manipur da kangluk ki marakta thorakpa irang asi thamapal helekpana miyam kham thengna awaba mayok narakli ba asigi matang da center ki pukning singsin ki mathaki wafam sing asibu union government na haksin na lobiduna free movement regime lauthokna ba Indo Myanmar ngamkhoi paring kilometer lising amaga sadruka nifuga nipan sang bangamkhoi gi sambal ningthina khabagi thabuk athubada haubina ba amadi population commission lingna ba center ki pukning singsin ki mitop sing masak khangdokna ba biometric lobagi thabuk makha tana chathana ba wafam sing pukhat ki hairi